Akasvani Imphal Ngangom Kiran Pau Pajari Ahan Madamarway Pau Langi Larembi Imoinu Irat Pagi Thorum Ngasi Lining Laishol Gichanabi Masung Harau Teamagaloina Pangtok Naba Shem Sanari Rajagi Fisheries Department Sinba Ahumluk Suba Imoinu Ngagi Mela Ayuk Pung Mapandagi Hapta Kangjibung the Hauragani Amashung Uparashtrapati C.P. Radhakrishnan Nahairi Kasia Masung Tamil Nadu Gimarakta Kuiraba Matamdagi Achetpa Mari Lainarakli Langi Larembi Imoinu Irat Pagi Thorum Ngasi Waxing Gitara Nitwini Pan Manumida Sida Lining Laishol Gichanabi Masung Harau Teamagaloina Manipura Masung Manipuri Sing Kundaba Maleng Mapam Singda Paksana Pangtok Naba Sem Sanari Ngaseyu Angan Badagi Hong Namapam Kayada Imoinu Imabu Saitaba Ishay Shaktuna Irat Pagi Thormasi Pangtok Naba Honari Imoinu Irat Panumit and Lakpada Lusingba Kayani Ifa Paujel Pirakli Rajapal Ajay Kumar Bhalana Pio Paujel Dahai Ngasigi Siangla Banumit Asida Imoinu Imana Yumthong Kuding Changduna Lantum Nungaya Paba Matipun Sinung Sangba Pinabiba Oirasanu Ayhak Nasu Manipur gi Miyang Punna Thoromasi Pangtuktuna Raja Sida Santi Nungsi Sanaba Masung Sakotba Puraknaba Ima Imoinu gi Mafamda Thongni Jari Hairi Manipur Vidhan Sabha के अध्यक्ष थोक्सोम सैतव्रता एमएलए सिंह युमनाम क्यामसान थौनाउजम बसंत कुमार के रविंद्रनाथ सिंह मनसु इमोइनु इराट पनुमिना लाकपदा याइफ पाउजेल पिरकली इमोइनु इराट पग मरी लेनना राज्य के फिशरीज डिपार्टमेंट सिंधुनंगा सिंफाल के हप्ता चंगे बुंदा अहमलुक सुबा इमोइनु ngaगी मेला पांगथोकनी अयुक पुंग मापनदगी हौगदोरिबा ngaगी मेला अदु फिशरीज डिपार्टमेंट के कमिश्नर हाउबम रोशिता देवी फिशरीज डिपार्टमेंट की डायरेक्टर टी फुलेन मैतई अमसुंग एडिशनल डायरेक्टर जयारानी जॉइंट डायरेक्टर टी रोमिना सरुक यादुना हौदोकनी ngaगी मेला असिदा ngaमी अमसुंग कोऑपरेटिव सोसाइटी सिंगना पुथोकपा तोंगान तोंगान मखल कयागी nga सिंग फंगनगदोरी Housing Haki Mamangda Akasvani Imphal Unaba Mada Fisheries Director T. Polen Maitei Nahai, Handaki Mela Asidadi, Manipur Yokpa, Maitei Sharing, Kilogram Mari Dagi Manga Pawata Sing Pangangani, Mahak Nahai. Fish Farmer Madi Cooperative Society Singna, Nasigi Pangtokatariba Mela Asida, Punna Stol Chamagan Fu, Hangdoktuna, Tongan Makalgi Ngakea, Pangangatori, Yamnungai Pau Mana Equigi, Manipur Yokchaba, Maitei Sereng, Habitate, Kezi, Marida Gina Manga Pawataba, Ahing Pangangatori, Equigi, Nami Singasi, Manipurgi Simitlon, Pagatana Honavada, Chobatang, Lori Bangami Actani. Director Namakata Nahai, Fisheries Department Masunga Missing Kana Honabadaki, Ngagi Potok Sintaningai when Hangat and Bangamle, Matamamada, Ukabi Kilograma Mada Lupa Chamri, Piramba do Hojikti, Lupa Chani the Fangan Bangamle, Mashi, Ngagi Potok Marankai Putorak Badagini. Department Sinapaikaliba, PMMSY Scheme Kanaba, Ngami Sing Long Nabasu, Director Na Apil Tauri. Paugi Marakta Nateno Break Ama. Akasvani Imphal gi Paukang Buna, Chahi Loibagi Akanana Putok Shabatauram, Ing Kumza, Lissingani Kunmangabu, Hangat Niyangba. प्रधानमंत्री नरेंद्र मोदी चाही असigi सितंबर 13 मणिपुर लाखी मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है डेंगी लाइना न ख्वाइद की सोखन बसु चाही असिन ओइखी अतुंग बैसिंग लाइहंद्रगदी हारेबो मस्कुइतो से मागी मरुंग को खुम लेतदना कांगा से लाइन अखोइना कंट्रोल तोबो याय आकाशवाणी इम्फाल ना मियाम की सेवा तौरकपा चाही हुफु फारकपा डायमंड जुबली की थौरम चाही असिगी नवंबर 5 दा पांगथोखी Akashvani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. चाही असिगी फेब्रुवारी 9 दा मुख्यमंत्री नोंथोंबम बिरेन फम थादोखी राष्ट्रपति की शासन लाखी इसिंग इचाउगी अवाबा सानरोइसिंगी माई पाकपगी नुंगाइबा मरमदा मक्तदा लांजेनरबा आईडीपी सिंगी वाकत चाही असिदा थोकिबा थौदोक सिंगनी Soidana Tabiu, Nasi, Sahi Loiba Numit, December Kuntramathoi, Numidang Pung Mapan Makai, Akasvani Imphal Pau Kangbuna Putok Shaba, Akanaba Toram, Ing Kumzali Singani Kunmangabu, Hangat Niyangba. Admission open.
Caesar Foundation na chalairiba St. Anthony School Sangakfamda pre-nursery dagi class 9 faubagi ming channabagi registration hauzare. Offline registration gidamak November gitang 16 tagi December 3 faubagi manungda school office ta ayukipung mapan makhay dagi numit yung bamatung pung ani faubagi manungda lakpiduna tanabiu amasung online registration gidamak ay kogi website www.santanthonymanipur.org da changbiduna December gitang amadagi January tang tara faubagi manungda registration tawbiu. Class 5 tagi class 12 faubagi nupa amasung nupi singi damakta matik charaba amadi matamga chunaraba hostel gi facility su fangbigani. Adom gi angang shingi tunggi aifan na bagidamak St. Anthony School Sangakfamda admission tawbiu kudong chaba si lawbiu. Tabiriba pawasi Akashvani Imphal dagini. Advanced Trauma Life Support ki matang na nomugi aiba workshop mangarang Imphal ki RIMS ta pangtokre thormaduda RIMS ki Director Professor G Sunil Kumar Sharma saruk yaki. Tripura masama Uttarakhand hat khibagi thodokpu yaning do phongduktuna ngarang ahing Kangla gi nongchup thongda NPP ne sinduna candle thanduna yaning do phongdokpu gi thorma ma pangtokre. उपराष्ट्रपति सीपी राधाकृष्णन ना हाइरी काशी अमसुंग तमिलनाडु की मरक्ता ऐतिहासिक ओइरबो मरी लैनबत नतना धर्म अमसुंग खुनाइरोल की ओइना असेट मरी लैनरक्ली मसिना चही लिसिंग कया अपुनब भारत अम सागतपद मटेंग पांगली रामेश्वरम द पांगतोकपा काशी तमिल संगम 4.0 लोइसनबगी थोरम द सरुक यारदुना उपराष्ट्रपति ना हाई महाकवि सुब्रमण्य भारतीना अपुनबगी सक्तम अमसुंग पुमनमुना थाजबा भारत नमा ओहिननबा फोंदोकना मवाफमसिंग ngасidi प्रधानमंत्री नरेंद्र मोदी की लमजिंग मखादा हेन मयक सेंगलकली Recollect, Reconnect, Reorient haiba hiramda Lamkang Students Union gi Platinum Jubilee thorom ngarang channel la laiba Lamkang Secretariat Complex ta pangthokre thormadu da MLA SS Olis second MR gi CEO Sarangthem Asna amasung PWD gi Chief Engineer Songtham Bishwachandra Sarukyaki Thorunga mari lenaba ningsing yumbigi maikum hangdokpa souvenir fongba amasung nat ke besai jagoi singotpana thormadu gi mapungoi saktam sing oiki ngasi phonga pauche sing amaro pauching dum haujik Heirangkhongjam Bhavan leire Bhavan Thagat Kiran Manipur ngasi phongba pauche sing da IDP sing masagi mayum da hanjana Chief Secretary amasung kokomina phongdok ki bo fam sing amasung Mahero sing da matam chana larik fanghana ba mahero lup taruk na phongdor po wafam na tonga headline tawduna maru iba paw ina phongli sanalibak pauche da IDP sing ki tangtang pa khangalu haina January tarani thoida governor ki thongthin ga dawri haina kokomina thamki bo wafam ahan ba headline tawri tangkak ahum thokna khaidok tuna IDP singbu masagi mayum da hanjina ba laingak na lepta na thabuk pai khatli haina Chief Secretary na phongdok ki bo wafam naharu gi thawdangi ani suba headline oiri paw asi The People's Chronicle gi ahan ba headline tawri academic session listing ani kun gataru ki textbook sing kaithel nangnaba maming tagi oina puthokpa yaroi haina mahero lup taruk na thamlapu wafam huelan pawgi ahan bat lamai do fongli kumalang paki valvavan maming tangare violin instructor amatagi hena atai instructor amatalaitre haina sanga express manipuri amasung english edition gi ahan ba headline tawri Rajapal Ajay Kumar Valaga Dona Minister gamifam pangthokre haiba paw ama Manipur melgi ahan bat lamai to fongli hanagi Mukhyamantri Nongthombam Biren amasung MLA Thongam Biswajit ka Rajapal Ajay Kumar Valaga unakiba ki paw tongan pa pauche singda maru iba paw ina fongnari Imphal Municipal Corporation ki makhada leiba sanitation workers singi kuchuman thamanga hena pidre haiba paw ama sanga express Manipuri amasung English edition gi ahan bat lamai do fongli kiran Thagchari Bhavan aroi bada maru iba paw amohanna Langi lairembi imoinu iratpagi thorom ngasi lining laisol gi chanabi amasung harau teyamag loinana pangthokna ba syam sanari Rajya ki Fisheries Department asinba ahumlak suba imoinu nga gi mela ayuk pung mapan dagi hapta kangjebung da hauragani amasung Uparashtrapati CP Radhakrishnan na hairi Kashi amasung Tamil Nadu gi marakta kuiraba matam dagi achetpa mari lainarakli pauloi jare